Separate administration demand ga mari leidana Kuki MLA tara resign tawna KHRC na khankhri Kuki singna taliba separate administration ki demand si hena kansinabagi damakta Kuki MLA tara resign tawna Kuki Human Rights Council KHRC ki mekedi khankhri Council asina thadorakpa chirol asina hairibana Kuki singi safety security dignity land amasum life protection ki damak separate administration ki damak matam sana demand tawduna laklabasu Kuki MLA singna assembly da leptana saruk yaba sina Kuki community da makhoi da thamliba thajabadu namthak tawbani injustice oiba amasum inequality oiba 60 amasida makhatana leina bohona bigi mohta miyam go loinana aikhoigi hakki damak lepa haibasi Kuki MLA singa sigi historic oiba daita amani haina aikhoina thaji aikoi ipa ipugi matamdagi Kuki singi lam amasum Meitei gi tampa asi khaidokna duna lakhi loinana hawkibasai English singani ga kungo humdoi me ahumdagi Kuki amasum Meitei ani gi miyam gi maraktasu tokai khaidokna khre Meitei community singna aikoi gi nungsiraba maralitaba miyoi gi yankhai gi matak hatkre kaya man asu apanang wadana tana laifam chafam khangdana leiri Hingsa gi thawdo asi hawjik su makhatana sathari maram aduna Kuki MLA singna assembly tegi resign tawba sina Kuki singna taliba separate administration ki demand asigi damakta sabsana lepli haibigi mayek singna lepli haibigi message ama yohon badana tana hairiba pannam asi phangnabagi sabsabe action lawgani haibigi message adu miyamni yohon ngamgadoribani maram aduna Kuki MLA singa sina makhoigi lanai kanaba phangnaba masum rajniti goiba khudong saba khara lawnaba honaba Kuki miyam gi interest ta thabak tawnaba masum separate administration ki demand asigi damakta commitment asi sabsan utpasangi Kuki miyam na nakhoina lawrakadoriba Pirep sing asida sabsana miyeng thamli amasum nakoina lawrakpa khongthang sing aduda itihas na sabsaba wel pigani separate administration ki demand asi political autonomy ki isam samna metara manati masidi Kuki singi hingba masum tangdu laitana bigi phangpham thokpa hak sing aduni Kuki sing na hari ba hak asigi damak kaidongaida compromise tawroi miyam gi interest na mang tharaga thabak tawba haibisi elected representative ama oina nakhoi gi topom thokpa daita aduni maram aduna Kuki MLA tarana assembly degi resign tawraga Kuki miyamna izat amasu napalga loinana hingbagi damak miyamna sangshiliba khongjang asida saruk yanaba appeal tawri hari Churachandpur gi IDP sing na mayumda hanjaragi haina ngasi su khongjang sangsingkhre kokta thungna sauna munakhre lamdam asida santi amasum tangdu laitaba phibam hanjilakli haiduna sangai festival pangthoklabasnina kokta gi Culture Training Institute ta hangwa prefabricated temporary center singda lairiba IDP sing yaw tuan mafam kyada lairiba Churachandpur dagi lanjelakhiba IDP sing na makhoi mayumda hanjaragi haina ngasi su kokta Culture office mamangda khongjang sangsingkhri loinana yamlaba IDP sing na kholaw kya ga loinana Churachandpur tamna sangsinana ba honabada kokta amasum Churachandpur district ani gi lonabada lairiba mamangda bomb pokhaibi gi thawdok thokiba thong adumakta security force amasum IDP sing gi marak sound munakhri Pausna makhatana hairibana ngaseyo pung tarakhra helakpadigi hauna Meitei United Committee Churachandpur gi lamjing makhara kokta gi Culture Training Institute jawna tuan mafamda lairiba Churachandpur gi lanjenara IDP sing kokta tamna langkhi loinana mafam adumakta IDP sing na makoi Churachandpur hanjinjaragi haina wakat mifam setaki Security ki maikaidigi su makhatana pamdaba thawdok sing thoktana ba madi IDP sing ihau mai pakhandana ba haiduna Bishnupur ASP office mamang ki hauraga lambi asigi mafam kyada state amasum central force ki team sing deploy tawkhri rapid action force ki kangbu sing su park sana deploy tawkhi adubo nungthil pung ohum lom tarakpada mafam kayada ki lakhi Churachandpur gi IDP sing aduna kholaw kya ga loinana Churachandpur tamna sangsinana ba honabada yamlaba security force ki kangbu sing aduna kokta thong mayaida thattuna thamki thawdo aduda IDP sing amasum security gi marak sauna munakhi IDP gi mekedi gi makhoi yumda hanjaragi haina kholaw kya sulakhi adubo security force na namduna mafam adudagi takthoki adubo pamdaba thawdok sing di thokidi security na miyam gi protest adu thugaina ba honarabasu athengba phawba IDP sing lengdana mafam aduda lakhi hari Meitei IDP sing na turbung kangbai buffer zone mayada nauna irang sagat khibagi thong kandem tawi Meitei gi IDP sing na sangai festival pangthokpa bu yaning da ba phongdoktuna Churachandpur rom da nampu da sangsinna ba honabegi thong ama oina ngarang numidang toibong kangbai ba pharjon maya da nauna irang sagat khibegi
thawong adu Kukizau community na haksina lawi security force ki maikei khudong thiningai oirapa mafam adu thingnaba tear gas shell amasum smoke shell kya kaptuna athingba thamnaba honakhrabasu nampuda sangsinna honaki haina Kukizau council thadorakpa chirol amana haidi chirol asina makhatana haidi badi thawong asi Kukizau council ki maikei makhatana irang thokna ba masum santi lakna honarabasu Meitei group kharana ngihak laitana sathaba khatnaba kaihaubugi saromani community amana Santi Thugaina Honoriba Maki Lamda Masida Kaidong Santi Lakpang Loi. How keep say Ani Makairam Hienbiki Matamasi, Beligi Makedi Karakana, Kaihobugi Tong Satarakrabas Kukizo Miyangi Makedi, Makogi boundary, protect on Obamasum Santi Tamnabo Honaturaki, Adubu Haidi Batong Singasina, single administrative structure Maki Makada Matam Sananung Shisan and Laminava Hivesi, Oitokti Habigi Kudam Singadu, Hena Mek Singakli. Kukizau community ki maikei santi amasum ain gueb mawongda thabak thoram sing sa thabai bisida sapsana lepli unkhonabagi thawong sa thanaba honabagi thawong khudima condemn tawi loinana government of India ki maikei Kukizau miyam ki damak union territory semduna masigi khuthangda constitution protection pinaba dawi tawri union territory demand asi security requirement gi damak yamna mathau taba moirakli constitution gi oina tongana khaidoklaba Kakta Kuki Miyamgi protection tang dulai taba madi matam supagi santi propangam gani hari Mizoram da lupa crore humfuga matu hienbagi drak phare Zorona border fencing khabagi thong yaning da bafong dokri Hauki bapung kunga mari asiki manung da Mizoram da NDN PS na satakhiba Tuan bo operation market lupa crore humfuga matu rongi belu oigada yamla badrak sing me humdagi fort pangkri amaram India government ki maikei Mizoram ga loan of Indo Myanmar border ki sarukta border fencing khana bo na riba thong asi yaning di haina Zau unification organization Zoro ki maikei yamna kan yaning da bafung dokri pawsna makhata na hairibana hauki be irai numita Manipur dagi aizol tamna lakhiba wagoner R car registration number AS01EZ5797 ama singna badigi Mizoram gi site wa police amana khamdunu siktoki loinana gari edur tuan na soap case marfugma panda market lupa crore 2.25 rongi belu ogeda ba heroin number 4 kg 1.12 puraga satlambadagi gari edu bu thoraki driver zaminla tauthanga konan fatki Hauki Sagol Sunumiki Numidang Pung Tara Makairum Tarakpadana, Special Branch Criminal Investigation Team Gi Kangbu Mana, Yaba tablet Haina Kangnaba, Methamphetamine tablet KZ 49.244 Izol Gi, Zema Bak Player Ground Maya Digi, Saka Taragan Hipan Bat Trak Amadigi Fotki, Gari Edugi number na AS01C7586 ni Parava Pola Missingasi Market Lupa Crore Kuntraga Mapanga Point 39 Rungi Bilu Agani. Thangdo asig madi lenin Assam digi Atubur Rahman Mazumdar Amasum Abdul Rahman Sauduri Kobamiyoni Pareri Marakshida Zau Reunification Organization ki maikei Central Government na Mizoram ga lonaba Indo Myanmar border fencing khabagi thabas khudakta lepkadabani border fencing khabas na Myanmar amas Mizoram ani ki marakta lairiba zau community sing ki marakta tokai khaidok na hangadore henasu yaning da bafungdorakli Pibam Tina Soklaba Maya Lambi Manipulenga Sembi the Vigi Mayokanga Sidiki Matam Kaktana Lambi Timbigi Hongzang Sanction Creek. Pibam Tina Soklaba Maya Lambi Manipulenga Sembi the Vigi Matam Kaktaba Maya Lambigi Ban Mapung Pansataba Creek. Maya Lambi SCM Naba Wapam Lenga Kimadi Lenaba authorities in the Wari Kerak Hana Sanakrabasuma Pung Pana Tapo when on talk the Vigi Mayokta Maya Lambi Apun Balumna. Ngasidagi matam kaktana ban asila pokibani lambi asi CM gani haibigi thajaba piraklabasu lambi asi mapung phana CM driba phawba lambi thingбagi khongjang handok loi haina khongjang loi singi maikei digi thamnakli ban asida ana ayek lining laison essential press yauna mahiroi singi oinadi komthokni ban asi maru oina top sifai yauna langthawal gi mafam singda lei miyamna thulaktuna lambi thingбagi khongjang chathari ban asina maram oiraga mayai lambi paringda leiriba kaithel sing thonglonaki Zathariba ban asiga madi lenana ban sogot pamiyoi gi maikei digi phongtokibadi mayai lambi gi oiriba pibam asi miyamna hena khangnare masi madi lenaba department singasu unaduna
फिबम साद्रबा लंबी असी सेम्बिनबा हाइजख्रे अदुमापु सेमगनी हाइदुना थाजबा पिरक्लबा मतुंग लंबी असी मपुंग फाना सेमबगी मोहत खोंजंग संगसिलिङै माते खरा लंबी सेमबगी थबक होरमलगा मखाताना सेमलखिद्रि लंबी असी फतबना मरम ओइरगा अना आयेक लायेंगनबा पुखलकपा मतमनसु लंबी द खुदोंथिबा क्या थोकलि मसिगी मथक्ता एक्सीडेंट सु तोयना थोक्तुना असो अपन क्या मरम यावरे मदुना मयाय लंबी परिंग असी मपुंग फाना लेंगाना सेम साबगी थबक पाइखत्रिबा फावबा बन असी सतखिगनी हाइनसु हौजिक लंबी थिंबगी खोंजंग संगसिलिबा मियामना फोंदोरखि मणिपुर संगाई फेस्टिवल 2025 पुलिस फेस्टिवल ग मानरी मी लांगनाद्रे आईडीपी सिंग मयुमदा हंजरगे हाइना इहो होरख्रे संगसलकपा मैतै थेंगनबा कुकी सिंग सिसिपुर सेम साख्रे मणिपुर संगाई फेस्टिवल 2025 की निनी चंब नुमितसु मापुंग ओइबा बेनु ओइरिबा पैलेस कंपाउंड मी इराक लांगनाखिद्रे स्टॉल मसिंगसु पांगेन हेंगला उ हाइबा याखिद्रे अदबो पुलिस फेस्टिवल दौना अकोइबा मफमसिंग सिक्योरिटी फोर्सिंग पैरगा लेबु उरि फेस्टिवल असी हौदोकपा नुमिता माइकै कयादा इरांग होरखिबा अदुमक्ति हंदख्रे अदुबो फेस्टिवल असिदा सरुक याननबगिदमक्ता मी लाकपदि ngarangnasu henki ngasidi onwai muksikpa festival ga samanakre mara asida Bisnupur district ki manung sanba kokta sericulture farm da nahan makai lairakpa Churachandpur makai digi internally displaced person sing mayum da hanjaragi haina ngasi jo horakre ngarang numidang na su makai dom da IDP sing irang horakpa digi mafam mayam adu tankhaina na security force na tear gas sil kamarum kapkhip Pawaksaw ikai aduwai da saba security force singi check post masing yamlaba miyamna mangta khanki makeni gi marakta nungna thana bagi thalok stoki ngasisu nungthil gi pung aniga makhairom tarakpada kwakta adigi IDP sing mayumda hallagani haiduna thoknarakhi makhoi bu sogatpa oina tuwan bal laikai sing sangjapam lawduna lairiba IDP sing mayam amaso protest adu saruk yarakhi masing yamlaba IDP sing aduna kwakta gi pawaksaw ikai phawba khongsat ama lakhi khongsat adu police na mafam adudagi hena sangba yaro hen athing batamki masing yamlaba security force sing su paiduna lakhi mafam adura ngeha muknaraba tungda IDP sing adu mamai lai thoklaga kokta tana amuk hanakhi IDP sing aduna tuwan demand sing taluduna kholaw kya amung lakhi kholaw sing adu gi manungda sangai festival yaningde aikhoi yumda halalo aikhoi gi phangpam thokpa sing piu haibena singba yauki maikei adom khakta natana koktruk amadi IDP mayamna sangjapam lauduna lairiba pham sing sangai festival pamdi aikhoi ju hana yumda halalo haiba khulaw kya wakat mi pham sing satakhi haidi sangsilakpa Meitei thengnanaba Kuki sing Ccpur sem sakre Sangai festival pangthokpa yaningdabagi mayokta Meitei IDP singna turbung kangbai gi buffer zone lantholaga Churachandpur tamna sangsilaknaba lakholakibagi matangda Kuki Council Nungnang phongdokre council asina thadorakpa chirol amana hai Kuki Furuki miyoi sina ingna tapna phibam kaihandanabagi panamda buffer zone lanthoktana lerakhibane Meitei singna buffer zone lansilaklagadi sapsana Kuki singna thengnanaba sem sare hari Matam sanglab NPP gi manungi watu uloisinanaba khutharakle lorho foje president hapkre working president ahom loken sip hapkre National Democratic Alliance ki mapam oina Manipur da lengak pai wiaw ki National People Party NPP gi manungda matam sangna lerak yanada bising taishinana bagi panamda handak tanawna party asida sanglakhiba Dr. Lorho S Fojebu Manipur State Unit ki president oina hablakre NPP ki National President Konat K Sangmanang ngasi thokiba notification amagi matungina hana outer Manipur Parliamentary Constituency ki MP oiramba Fojebu State ki President hablakhibane masiga loidana makhoi masil gi marakta nahan makai mukna duna lairamba MLA ahumda working president sing hapsilakre nawna working president punanaba notification thokraba MLA ahum adudi Khetrigau Assembly Constituency ki MLA Signurul Hasan Moirang Assembly Constituency ki MLA Thongam Santi amasum Tamenglong Assembly Constituency ki MLA Zamhenglong Panmaini matam sangna party ki sibhuip oidun leramba Signurul Hasan na working president oina purakraba tungda hangduna lehoba sibhuil gi pharmacy Wangoi Assembly Constituency ki MLA case loken da hablakredi state resident thombam beren lusing bulengak leiringaida NPP na N beren CM phamdagi laukthokna ba demand taraki demand adugu mari lendina matamdugi lengak tudagi party SG MLA tarukna support withdraw toki adomaina mak MLA taruki manungda
खाइबोक अमदी हानगी चीफ मिनिस्टर एन बीरेन के याम नक्सिनना लाइखिबना मरम ओइरदुना नक्सिनरीबे MLA अमगी मथकता डिस्क्वालिफाई तौनब मणिपुर लेजिस्लेटिव असेंबली स्पीकर की ट्रिब्यूनल दा चे थरखिब लाइखेनसु पाउस्ट मखातारी इम्फाल साइकिल रोड सेंबीदबेगी मियामना अवाबा मायोक्नरिबा सिगी मतंगना मियामना अरोइबा अल्टीमेटम अमंगसी पिसिलगनी समोरजे इम्फाल साइकिल रोड जॉइंट डेवलपमेंट कमिटी ISRJDC ना सिंधुना पंगई यांगदोंग यूथ डेवलपमेंट एसोसिएशन PYYDA के ऑफिस पागी मिफम अमा पांगथोखरे मिफम अदुगी मनुंगसना ISRJDC की कन्वेनर तोंजम सोमरजिन फोंगोखिबदा मतम क्यागी ममांगदगी हौना सिंबीदना लागलाबा लंबी परिंग सिबु सेंबीनबा PR लेंगाक लाक्त्रिंगगी हौना मतमदुगी लेंगाक क्यार खन हाइजखिबा leikhrebsu ngasi फाव सेंबीदना लैरिबसिसु सेंबीनबा मणिपुर की गवर्नर दा मेमोरेंडम अमदी रिमाइंडर थारबसु मियेंग संगलक्तबदगी अरोइबा अल्टीमेटम अमा ngasi पिसिलगने हेरि माना मखाताना हाई लंबी परिंग असिद अहिंग नुंगथिल खाइदना मसिंग थिंगमदना माल पुबु गरी क्याना ओवरलोड माल क्या हाप्तुनु सत्पा मरि तुवान गवर्नमेंट की डिपार्टमेंट की एम्प्लॉई सिंग की व्हीकल सिंग पैरामिलिटरी फोर्स क्या डिप्लॉय तौबगी हेवी व्हीकल सिंग चतपना लंबी असिगी फिबम का हेन सोले छात्र छात्री सिंह मही तंब सत्पद मतम साना मही तंफम सिंह यौब ngमद्रे लंबी की ओर फुल मरम ओरगा सरोक्सिन तौरिबा मिय खक्तनतना लंबी की नकल खुंदारेबि युमथोंग क्यादस अवाब क्या मेउना हले हाइनसु पाउस्ट पले लंबी परिंग असिद मसिंग थिंगमदना एक्सीडेंट क्या थोक्तुना असो अपन असियना क्या यावरेरि माना मखातना हाई मसिदसु नतना हॉस्पिटल अनाबा पुखलकबदा हॉस्पिटल यौब ngमदना अनाबा क्या की पुंसि लोइख्रे मसिना मरम ओइदुना ngasiदगी हौना नुमित 15 की मनुंगदा लेंगा की मरी लेनबा मियोय सिंग लाक्पिदुना लंबी परिंग असिबु सेंबीबत तारबदि मखल मखा क्या की खोंजंग संगसिलगने मदि खोंजंग असिद थोलकपा अफपतिगी टेक्साक पुनमक लेंगा पुगदबन हैनसु फोंगदोखि हेरि लोइनरंग सिगी पाउगी मिफम अदुरा मतम कुइनदिगी हौना सेंबीदना लाक्लबा लंबी परिंग सिगी नकल लैरिबा क्लब की मिहुत सिंग अमदि पंगलगी इमा इबेल सिंगसु सरुक याखि हौजिक मणिपुर पांथोक्लिबा संगाई फेस्टिवल असिदा MLA सिंगी अटेंडेंस असि पोर ओइबदगी मणिपुर की गवर्नर अजय कुमार बाला नुंगाइतबा पोकले हारि लोइनना संगाई फेस्टिवल की ओइरिबा फिबम असि खुंताक लानसिबगा समनारे हाइना पाउसिसिनसु रिपोर्ट तौनर टेंडर असुम मैम थमजगे दुगा हौजिक ओइनदि मैम पाउस मतांसे लुसिनजरगे अमसु मखातापा अनोबा अपडेट मैम पुन ngaiminasi हाइना चैनल सिगी माइकेरिगी मैम फमना मखाताना थमजरी मखातापा अनोबा अपडेट मैम पुन ngaiminasi